Arambai News Guwahati the Mithelongi Pau Tabiribasingbu Yan Hanumaka the Chingangbam Suzitrani na Kurumjari. Huzingasigi Samlapa Mariba Pau Sing Lawirase. Mathaga Samgi Jorha District Manung Chana Karikatia Railway Station Manakta Rajdhani Express na Thombadagi Machagaloidana Samu Amom Ama Lake Hidre. Nomaizing Numiki Numidang Samu Sangu Amana Railway Track Lalingida Labaktiba Totogasi Tokibane. Samu Amom Asigi Chahina Kunitoini Aduga Machana Tha Taret Kaktamak Ngairi. Todogasi Matung Forest Department na Railway Official Singda Samu Chatoksasin Yengduna Cheksinaba Haikibata Natana area Silanbada train Tapthanabasu Hanana Haikiba Lake Rapane Adubu Makoina Tabi Hide Haina Jorha District Forest Officer na Pendaba Fungdorakle. Chadliba Thasida Guwahati Mizoram amadi Assamgi marakta ngamkhaygi matangda chetnaba layriba sigi matangda loishinnabagi wari sananaba hanana yanabadi laikhrabani adubu hojik phawbada tangdangba numiti lepnadri tawbatabu Guwahati phaminaba haibasidi soidre yanaba ama puraknaba August Inglisingini kunmathoi horaga yumlo nariba state ani asigi manungda minister gi thakta wari sanaba marakta chathaduna lakhi Mamang Chahigi July Thada Kut Toknabadagi Mui Tarit Lakidaba Ngamkagi Watogadugi Matungdagi Ngamkagi Chet Naba Santaina Naba Hotnabagi Kongjangasi Hena Kankalakibane. Almzu Amadi Editors Guild Manipur Anina Ngasi Kudakta Pamkiba Mipamna Lokiba Warip Matungina Manipurda Ayuk Amadi Nungtilda Pongliba Pau Chasing Loinana Local Electronic News Channel Kudimag Kudaktagi Pau Pongba Amadi Sandokpa Numit Ninigi Oina Habadi October Taramathoi Amadi October Taranithoi Lepnanabagi Warip Lokre. Asida sunatana hayeng October Taramathoi Manipur Press Club ta lupani sigi oiba emergency mifam amasu ayuki pung tarada kaukre. STDCM na luchingduna mitaibu Sadul Tribe ta chalhanabagi pandamda changsilakpa wakat khongjanggi makha chatharakpoina Imphal East ki Khundrakpam AC gi manung chana lairiba Waithon Bazar da Laikai Club Voluntary Organization sing Mairapaibi punna lup manga gi mute singna ngasi wakat mifam phamkhre. Mifam asida STDCM gi wangangloi L Ramesh Convener Assistant Secretary A Basanta amadi L Lokendra Resource Person oina Miteina ST lista chanbagi tangai fadabasing miyamgi mafamda mayek sengna thamke. Jaideep Memorial Foundation Palace Compound Imphal Dalaiba Foundation asigi tararak suba mapokumon thoram ama Foundation Complex ta pangthokre. Thoram asida Rajkumari Nayan Sana Devi na iba sereng lairi Yaya Lawi Juplupki amadi English ngini kulhumdoi gi calendar su phongki. Thoram asida Foundation gi Chief Patron Rani Khidir Thangwiban Rani Dr. Sarat Chandra Longzomba Dhanamanjuri University Dr. H. Lanchenba Mitei Sahitya Academy Awardee Dr. K. H. Chinglen CEO Seva Manipur Aham Bijit Sairom President Kanglipak Calendar Board Amadi Salam Tomba President Squad Writers Moiramna Thoramgi President Member Sing Oina Saruk Yaki Salam Tomba Ayibana Larik Masak Taki Amadi Laikhidraba Jaideep ki saktamda miyamna Laishu Katuna Ikai Khumnaki Haina Secretary G. Tapan Kumar na Thadorokpa Cherol Amana Kangalakli. Ngasi Jiribamgi Kamranga Muslim Khulda Pangthokiba Paumi Shinga Unabagi Thoram Amada Laishram Relax Koba Kunjamana Pongdorakibada Matam Kharagi Mamangda Ising Ichau Thoktuna Kulasigi Mayaida Jiri Turelna Tubat Samdatuna Kulasigi Lam Hector Taramangarom Assamrom da Tin Kibayana Leire. Manipurgi Makada Pata Paiduna Leiriba Turelasigi Wang with the Lehoriba Lamsingasi Lengakna Atumatam the Ying Changbiu Hariba Lamsingasigi Mapusingna Mapamadu Changlaga in Kol Koinanaba Hotnarubada Assamrom Gimuisingna Lam Asigi Lamasi Assamgi Oire Haiduna Kohendaba Fauba Yaure Manipurgi Manki Doriba Lamsingasi Kanbiu Haizerakle. ICM amadi MSCV ani pullaga Jiriba Municipal Corporation gi Conference Hall da Kharib amadi Ravi Ritu ani da piriba matam gi maru marang sing amadi lawmi sing da piriba KCC loan gi matang da awareness program ama pangthokre.
Institute of Cooperative Management amadi Manipur State Cooperative Bank ani na pullaga Jiribamgi mafam ani da pangthokadaba awareness habdi ngasi sorogating bi Gram Panchayat level multipurpose cooperative society limited amadi NABARD ka khusam naraga ngasi ahan boina sorogating bi oina JMC hall da pangthokhi ngasi gi thoram asida Ranjit Singh President MSCV Limited Y. Subhash Chandra VP L. Angoba Singh DGM A. Thoiba Branch Manager P. Ibocha O. Rajkumar N. Ibohal Seminthang Khongsai Faculty ICM Amadi Sandeep Irongbam Resource Person na ngasigi thoram asida saruk yaduna lawmi singda awareness PK Arunachal Pradesh ke Longding District ta Asian KYA gi lalhobuni chingnaba singna chahi humbudra suraba lalonba ama kaptuna hatlamle Atar Singh kauba lalonba si ayuki pung taruk muktabada lalhoba mari gi khutpu amana maki cheng hawayon ba dukan manungda anirak kaptuna hatlamkhibane thodoga si thokum matamda lalonba sigi loinabi amadi machanu pasu dukan manungda leiribane thodoga sigi matung khudakta thihumba chathabadagi Longding police na maralaiba miyoi ani phawa ngamkhre Samajwadi Party Linkhalamba Amadi Hanagi UP gi CM Mulayam Singh Yadav ngasi ayu Gurugram gi private hospital amada laikhidre mahak haukiba nimit kayani life saving drug na hingduna lerakhibani haukiba August kuni thoida hospital da admit tawki aduga haukiba October amadagi ICU da lerakhibani hauzik su Lok Sabha gi MP oriba Mulayam Singh Yadav taretlak MP oina karakhi amadi ahumlak CM oiramkhi Uttar Pradesh ta nimit humni awaba phongdokani lauthokibaga loinana maki aroiba mathong mangam state owner ga loinana pangthoklagani India da pangthokadoriba FIFA Under 17 Women World Cup Englishingani kuni thoigi Bhubaneswar gi Kalinga Stadium da sanagadoriba Group A opener da India amadi USA sanaragani US tanatana India na group asigi atay match sanagadoriba si tha sigi taramari amadi taratereta Morocco amadi kanthoraba Brazil gi mayoktani group match pumba Kalinga Stadium da sanagani hairi lebak taratarukna group mari thokna khaidolaga quarter final spot yongnaba muknagani amadi top 2 team na quarter final kakhigani champion oraba Spain group C dani aduga Englishingani taramari gi champion Japan na group C dani Title anirak lawkraba khwaidigi mai paklaba team North Korea de biannual tournament asida saruk yakhidre semi final na Margao Gawagi Pandit Jawaharlal Nehru Stadium da sanagani aduga final na tha sigi kunthra da Navi Mumbai gi DY Patel Stadium da sanagadoribane Russia amadi Ukraine gi lan hena kankhalakli Ukraine gi konung sahar Kyiv ta ngasi ayuk anganbada pokhaibagi makhol kayana nikhankhi Crimea amadi Russia samnariba yamnamak maroiba thongi mathakta handakta pokhaikiba dugi maral Moscow na Ukraine gi mathakta siri amadi thokdok asigi noma matungdani Russia na Kyiv ta mari pokhaibagi thokdok kaya leptana tokhalakliba asi pokhaiba sida yamdrabda miyoi ahum leikhidre Kyiv saragi miyam shelter manungda leinanabasu haikhre Nakalamaromda hariba Russia amadi Crimea samnaba thongda pokhaikiba thokdogasigi maral Ukraine gi mathakta sikhibaga loidana thokdogasigi matangda thihumba chathariba committee gi meeting ngarang phamkibaga loidana thokdogasibu thokhaliba miyoi singasi Ukrainian Secret Service ka marilinaba miyoi singni haina President Putin na hairi October tha hogolakpadagi Ukraine na Russia gi ngamkai paringda landarakpa hena kankhalakle Maduda yum amadi administrative building kayasu sokhi hairi Indian National Singh yamnamak maruoiba natrabadi Ukraine da chatanaba amadi Ukraine manungda chathok chasin tawdanaba Indian embassy na hairakre loinana Ukrainian lengak amadi authority singna issue tawba chection thorangi guidelines sing tangai fadana chection ngakadabani su hairi Embassy na khudong thiba thorakpada khudakta yowba ngamnanabgidamak Ukraine da Indian singna matau karamna leiriba amadi kadai da leiriba habisi embassy da matam chana amadi leptana khanghangadabani su hairi Ukraine da langi sapu kangkhalakpadagi Indian embassy na advisory asi ngasi khudakta issue tawrakhibani Asumna Ukraine da langi safu kankhalakliba sigi matangda India na tasengna wadabadi ngamdri maroina micham kaya siriba amadi infrastructure manghan takhalliba singasi tasengna yamnamak thamoi sokningai ni su hairi
मनमदुना यूक्रेन की लान की चैथेंग असि खुदकता हंथहनबगीदमक चंगसिलकप खोंजंग खुदिंगमकता इंडियाना सपोर्ट तौगनी हाइना एक्सटर्नल अफेयर्स मिनिस्ट्रीना सेंगदोखरे अरोइबदा असिगी तेंतकपा मरोइबा पाउ खरा इकोनॉमिक साइंस की ओइना चाहिए असिगी नोबेल प्राइज यूएस फेडरेशन रिजर्व की हाना चेयरमैन ओरंबा बेन एस फनार के अमदी यूएस बेस ओइबा इकोनॉमिस्ट डोगलास डब्ल्यू डायमंड अमदी फिलिप एच डाइविक पीख्रे प्राइज असि मखोइना बैंक अमदी फाइनेंशियल क्राइसिस की मतांग तौकिबा रिसर्च वर्क की दमक पीखिबने मणिपुर नागालैंड झारखंड अमदी चंडीगढ़ की स्कूल सिंह जूनियर बॉयज अंडर 17 सुब्रतो कप की सेमीफाइनल चंखरे नागालैंड की पद्मश्री अवार्डी डॉक्टर तेमसुला आव लेखिद्रे प्राइम मिनिस्टर नरेंद्र मोदी ना आव लेखिदबसिदा अवाब फोंदोरखले डॉक्टर तेमसुला आव स्टेट की सक्नारब साहित्यिकनी नागालैंड वुमेन कमीशन की चेयरपर्सन सु ओरमखी महाक लेखिदब मतमदा मचागी सही मरफू सुखरे इलेक्शन कमीशन ऑफ इंडिया ना महाराष्ट्र की चीफ मिनिस्टर एकनाथ शिंदे न लुचिंग खुतु असिगी पार्टी की मिंग बाला साहेब बांची शिवसेना कौबगी अयाब पीख्रे नोंग कन्ना चुमनबदगी उत्तर प्रदेश लेंगाकना डिस्ट्रिक्ट कयादा स्कूल सिंग थिंगजिनबा ऑर्डर थोखरे आईएमडी ना तेलंगाना दसु नोंग कन्ना चुगनी हाइना येलो अलर्ट पीख्रे इंडियन क्रिकेट स्टार महेंद्र सिंह धोनी ना ड्रोनी कौबा मेड इन इंडिया कैमरा ड्रोन लॉन्च तौखरे गुजरात की चाही तरा खत सूरीबा सोरजजित खायरेना मलाखंबा इंडिविजुअल पोल दा ब्रॉन्ज मेडल लौखरे हौजिक चथरिबा 53 सुबा नेशनल गेम्स असिदा मेडल लौबा ख्वाइदगी नहा ओइरिबा सानरोई सोरजजितना ओइरे पत्रा चावल लैंडस्केप केसता शिवसेना लुचिंबा संजय रावत की जुडिशियल कस्टडी अक्टोबर 13 फाउबा सांगदोखनख्रे T20 वर्ल्ड कप की मांगोइना हानबा प्रैक्टिस मैच ता इंडिया ना वेस्टर्न ऑस्ट्रेलिया बो रन 13 दा माइथिबा पीख्रे इंडिया कैप्टन हरमनप्रीत कौर अपनी पाकिस्तान की विकेट कीपर मोहम्मद रिजवान दा मथंग सितना नुपी अमदी नुपा की कैटेगरी दा सितंबर 2023 की ओइना ICC प्लेयर ऑफ द मंथ की अवार्ड पीख्रे अहुम सुबह में सोंग फाइनल ODI मैच क्रिकेट ता इंडिया में साउथ अफ्रीका हयंग अक्टोबर 13 न्यू दिल्ली की अरुण जेटली स्टेडियम दा सानरगने मैच असी हयंग नुमिजुंग मतुंग पुंग अमा मखाइदगी सानबा हौगदबने अमदी मलेशिया की प्राइम मिनिस्टर इस्माइल साबरी याकूब ना पार्लियामेंट डिसॉल्व तौखिबा मथंग था नवंबर दगी हौगलकपदा पांथोगदोरिबा जनरल मिखल असिगी लंबी हांगदोखरे ngasigen nadi Arambai News Guwahati da Baitilon gi paw sandokjaba matang se loisinjabga loinana tabiriba singbo amka so hanna khurunjare